ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯩꯔꯥ ꯌꯣꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯉꯟꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯎꯍꯩ ꯄꯥꯟꯕꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯎꯍꯩ ꯈꯔ ꯍꯦꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁ, ꯃꯁꯤꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯁꯦ ꯑꯋꯥꯡꯕ ꯃꯊꯛꯁꯤꯗ ꯄꯥꯟꯗꯨꯅ ꯆꯩꯁꯤꯅ ꯂꯥꯝꯕꯒ ꯑꯃꯇ ꯐꯪꯗ꯭ꯔꯦ꯫ ꯐꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯑꯋꯥꯡꯕ ꯃꯊꯛ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧ ꯑꯁꯦ꯫ ꯊꯪꯅꯕꯒꯤ ꯏꯄꯥꯇꯣꯝꯕ ꯑꯗꯨꯁꯨ ꯍꯧꯒꯠꯂꯕ ꯖꯥꯠꯂꯥ? ꯑꯝꯇꯕꯨ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯃꯥ ꯍꯧꯒꯠꯂꯛꯑꯗꯤ ꯎ ꯃꯊꯛꯁꯤꯗ ꯀꯥꯔꯒ ꯍꯦꯛꯍꯟꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯦꯛꯂꯝꯕ ꯍꯩ ꯔꯥ ꯈꯔ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯊꯅꯝꯂꯒ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯟꯗꯣꯟ! ꯏꯟꯗꯣꯟ! ꯍꯩꯃꯥ, ꯏꯅꯨꯡꯉꯥꯟꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯀꯔꯤ ꯍꯥꯏꯒꯦ? ꯑꯩꯈꯣꯏ ꯇꯣꯝꯕ ꯍꯧꯒꯠꯈ꯭ꯔꯕꯣ? ꯍꯧꯒꯠꯇ꯭ꯔꯤꯅꯦ ꯃꯥꯗꯤ꯫ ꯅꯪꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯟꯗꯣꯟ, ꯍꯣꯔꯦꯟ ꯌꯣꯜꯂꯨꯅꯕ ꯍꯩ ꯈꯔ ꯍꯦꯛꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯃꯊꯛꯁꯦ ꯀꯥꯗ꯭ꯔꯗꯤ ꯍꯦꯛꯄ ꯌꯥꯔꯣꯏꯗꯕ꯫ ꯑꯗꯨꯗꯤ ꯏꯟꯗꯣꯟ, ꯇꯣꯝꯕꯁꯨ ꯍꯧꯒꯠꯇ꯭ꯔꯤ ꯍꯥꯏꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ꯫ ꯍꯣꯔꯦꯟ ꯃꯥ ꯍꯧꯒꯠꯂꯒ ꯂꯥꯛꯑꯒꯦ꯫ ꯍꯥꯏ, ꯉꯥꯏꯈꯣ, ꯑꯩ ꯍꯧꯗꯣꯛꯄꯤꯔꯛꯀꯦ꯫ ꯌꯥꯔꯅꯤꯗ ꯏꯟꯗꯣꯟ, ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨ, ꯇꯨꯝꯖꯔꯁꯅꯨ꯫ ꯑꯉꯥꯡꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕꯗꯣ ꯍꯧꯗꯣꯛꯄꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯌꯥꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ, ꯏꯟꯗꯣꯟ ꯍꯧꯗꯣꯛꯄꯤꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯕꯨ ꯍꯧꯗꯣꯛꯂꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯆꯦ ꯏꯅꯨꯡꯉꯥꯟꯕꯤ, ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯌꯨꯛ ꯍꯩ ꯍꯦꯛꯄꯤꯗꯣ ꯍꯧꯔꯛꯑꯕꯣ? ꯉꯔꯥꯡꯅ ꯀꯣꯛ ꯍꯥꯏꯔꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛꯑꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯌꯨꯛꯇ ꯍꯦꯛꯑꯒ ꯇꯦꯛꯅ ꯌꯣꯟꯕ ꯑꯗꯨꯅ ꯃꯤꯅ ꯄꯥꯝꯕ ꯍꯦꯜꯂꯦ꯫ ꯂꯥꯛꯑꯣ, ꯑꯝꯇ ꯍꯦꯛꯎ ꯂꯥꯛꯑꯣ꯫ ꯍꯣꯔꯦꯟꯅꯦ ꯏꯆꯦꯅ ꯍꯩꯔꯥ ꯌꯣꯟꯕ ꯍꯜꯂꯛꯂꯒ ꯅꯪꯒꯤ ꯆꯤꯅꯤ ꯍꯩꯉꯥꯟ ꯂꯩꯕꯤꯔꯛꯀꯦꯕ꯫ ꯑꯋꯣꯏꯕꯩꯔꯣ ꯏꯆꯦ ꯏꯅꯨꯡꯉꯥꯟꯕꯤ? ꯍꯣꯏ, ꯂꯩꯔꯛꯀꯦ꯫ ꯑꯩꯕꯨ ꯅꯍꯥꯟꯃꯈꯩ ꯅꯪꯒꯤ ꯉꯥꯃꯣꯛꯀ ꯁꯨꯛꯂꯩ ꯂꯩꯔꯛꯇꯕ꯭ꯔꯅꯦ? ꯂꯩꯔꯛꯏꯗ ꯏꯆꯦ, ꯅꯪꯗꯤ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯉꯥꯃꯣꯛ ꯑꯗꯨꯝ ꯂꯩꯔꯛꯏꯗꯨꯗꯤ꯫ ꯑꯗꯨꯅꯦꯕ, ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯆꯦꯒꯤ ꯍꯣꯔꯦꯟ ꯌꯣꯟꯅꯅꯕ ꯍꯩ ꯔꯥꯁꯦ ꯈꯔ ꯑꯝꯇ ꯍꯦꯛꯄꯤꯔꯨ ꯂꯥꯛꯑꯣꯕ꯫ ꯍꯣꯏ, ꯍꯦꯛꯀꯦ ꯏꯆꯦ꯫ ꯑꯗꯣ ꯏꯆꯦ, ꯅꯪꯒꯤ ꯍꯩ ꯍꯦꯛꯄꯗꯤꯅꯦ ꯇꯨꯝꯁꯤꯠ ꯌꯥꯝꯅ ꯐꯥꯗꯦꯕ꯫ ꯑꯌꯨꯛꯇ ꯍꯦꯛꯄ ꯅꯠꯇ꯭ꯔꯗꯤ ꯐꯗꯧꯕ꯫ ꯍꯩ, ꯑꯄꯪꯕ, ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯉꯟꯅ ꯍꯧꯗꯣꯛꯄꯤꯔꯤꯁꯦ ꯅꯪꯒꯤꯗꯤ ꯀꯥꯟꯅꯗꯣꯏꯅꯤ꯫ ꯊꯦꯡꯅ ꯍꯧꯒꯠꯂꯒ ꯅꯁꯥ ꯐꯒꯗ꯭ꯔꯣ? ꯑꯩꯅ ꯉꯟꯅ ꯍꯧꯗꯣꯛꯂꯕꯗꯤ ꯅꯁꯥꯗꯣ ꯐꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ? ꯏꯁ, ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯃꯤ ꯇꯨꯝꯕꯗ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗ꯭ꯔꯒ ꯇꯨꯝꯕ ꯆꯥꯕ ꯋꯥꯠꯂꯗꯤ ꯍꯛꯆꯥꯡ ꯁꯣꯛꯑꯦ ꯍꯥꯏꯗꯨꯗꯤ ꯏꯆꯦ꯫ ꯏꯁ, ꯑꯉꯥꯡ ꯅꯪ ꯌꯥꯝ ꯈꯪꯉꯦꯗ꯫ ꯑꯗꯨꯒꯤꯗꯤꯅꯦ ꯃꯇꯝ ꯆꯥꯅ ꯇꯨꯝꯕ, ꯃꯇꯝ ꯆꯥꯅ ꯆꯥꯕ ꯇꯧꯒꯗꯕ꯫ ꯉꯟꯅ ꯆꯥꯔꯒ ꯉꯟꯅ ꯇꯨꯝꯗꯧꯕ, ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯀꯗꯕ, ꯈꯪꯉꯕ? ꯍꯩꯄꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯗꯤ꯫ ꯉꯟꯇꯥꯅ ꯇꯨꯝꯃꯕꯅꯤꯅ ꯑꯌꯨꯛꯇꯣ ꯉꯟꯅ ꯍꯧꯒꯠꯂꯗꯤ ꯇꯨꯝꯁꯤꯠ ꯐꯥꯗꯕ ꯍꯥꯏꯗꯣ ꯂꯩꯔꯔꯣꯏꯗꯕꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯇꯨꯝꯃꯨꯔꯦ, ꯑꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯦ꯫ ꯃꯥꯅꯦ, ꯑꯗꯨꯅꯅꯦ꯫ ꯑꯗꯣ ꯍꯌꯦꯡꯗꯒꯤꯗꯤ ꯉꯟꯇꯥꯅ ꯇꯨꯝꯃꯨꯀꯣ, ꯇꯨꯝꯁꯤꯠ ꯐꯥꯅꯕ꯫ ꯑꯗꯣ ꯇꯣꯝꯕ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯍꯧꯉꯟꯕꯤ ꯇꯥꯟꯅꯁꯤꯔꯥ? ꯌꯥꯏꯅꯦ, ꯇꯥꯟꯅꯁꯤꯅꯦ꯫ ꯑꯩꯅ ꯍꯧꯒꯠꯂꯣꯏ ꯍꯥꯏꯅ ꯍꯧꯒꯠꯄꯤꯗꯕꯩ ꯋꯥꯅꯤ꯫ ꯍꯧꯒꯠꯄꯗꯤꯅꯦ ꯏꯆꯦ, ꯅꯪꯅꯒ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯉꯟꯒꯗꯕ ꯅꯠꯇꯦ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯌꯦꯡꯅꯔꯁꯤꯅꯦ꯫ ꯐꯩ, ꯌꯦꯡꯅꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯕꯣꯛ ꯄꯤꯁꯛꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯏꯁꯨ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨꯕꯣ? ꯑꯕꯣ, ꯏꯆꯦꯅ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯌꯥꯍꯧꯉꯟꯕꯤ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯀꯔꯤꯒ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦꯗꯅ꯫ ꯑꯕꯣ, ꯃꯅꯤꯡꯗ ꯑꯕꯣꯛꯀꯤ ꯏꯁꯤꯡ ꯁꯣꯛꯑꯒ ꯊꯅꯝꯃꯕꯅꯤ, ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ꯫ ꯅꯁꯨ ꯆꯥꯛ ꯊꯥꯒꯠꯅꯕ ꯇꯧꯔꯛꯑꯒꯦ꯫ ꯍꯣꯔꯦꯟ ꯌꯣꯜꯂꯨꯅꯕ ꯍꯩ ꯔꯥ ꯈꯖꯤꯛꯇ ꯍꯦꯛꯍꯧꯈꯤꯒꯦꯅ ꯇꯧꯕꯅꯤ꯫ ꯍꯣꯏ, ꯑꯕꯣꯛ ꯆꯪꯉꯒꯦ꯫ ꯏꯍꯦ, ꯏꯁꯨ ꯇꯣꯝꯕ, ꯅꯪꯅꯦ ꯎ ꯀꯥꯕꯗꯣ ꯏꯔꯦꯟꯖꯅ ꯌꯦꯡꯉꯒ ꯀꯥꯎꯀꯣ, ꯇꯥꯔꯛꯀꯅꯤꯀꯣ꯫ ꯍꯣꯏ ꯑꯕꯣꯛ, ꯇꯥꯔꯛꯑꯣꯏꯗ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯅꯤ ꯏꯅꯨꯡꯉꯥꯟꯕꯤ ꯃꯍꯥꯛꯀꯤ ꯍꯩ ꯔꯥ ꯈꯔ ꯑꯗꯨꯕు ꯄꯣꯂꯥꯡ ꯃꯆꯥ ꯑꯃꯗ ꯍꯥꯞꯂꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯌꯣꯟꯕ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯨ ꯃꯥꯕꯨ ꯈꯣꯏꯗꯥꯖꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯁꯂꯥꯏ ꯀꯧꯕ ꯄꯥꯈꯪ ꯑꯃꯅ ꯎꯔꯦ꯫ ꯁꯂꯥꯏ ꯃꯉꯥꯎ ꯈꯔ ꯊꯤꯕ ꯄꯥꯈꯪꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯃꯉꯥꯎ ꯑꯗꯨ ꯊꯤꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯤꯁꯛ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯈꯤꯕ, ꯃꯍꯥꯛꯅ ꯅꯤꯡꯈꯤꯕ ꯑꯗꯨꯗꯤ ꯍꯣꯡꯗꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯏꯅꯨꯡꯉꯥꯟꯕꯤꯗꯤ ꯁꯂꯥꯏꯒꯤ ꯆꯒꯠꯅꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯖꯗꯦ꯫
ꯑꯗꯨꯕꯨ ꯁꯂꯥꯏꯅꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯄꯥꯝꯖꯩ, ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯁꯤꯗꯒꯤ ꯁꯂꯥꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯝꯕꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯏꯅꯨꯡꯉꯥꯟꯕꯤꯁꯦ ꯍꯩ ꯌꯣꯟꯕ ꯂꯥꯛꯏꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯛꯏꯁꯦ ꯃꯍꯩꯗꯤ ꯌꯥꯟꯗꯣꯔꯦꯗꯅ꯫ ꯏꯇꯥꯎ, ꯅꯪꯁꯦ ꯅꯁꯛ ꯅꯁꯥ ꯊꯤꯕꯁꯨ ꯅꯠꯇꯦ, ꯏꯅꯥꯛ ꯍꯥꯏꯔ ꯚꯥꯔꯤꯗ ꯈꯨꯜꯂꯤꯕ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯀꯌꯥꯒꯤ ꯂꯩꯁꯥꯕꯤ ꯃꯈꯩꯅ ꯁꯂꯥꯏ ꯍꯥꯏꯕ ꯃꯤꯡꯁꯤꯗ ꯇꯥꯕꯗ ꯉꯥꯎꯅꯔꯤꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯁꯤꯒꯤ ꯏꯅꯨꯡꯉꯥꯟꯕꯤ ꯍꯥꯏꯕꯤ ꯃꯤ ꯏꯎ ꯎꯁꯤꯠꯇꯕꯤ ꯂꯩꯁꯥꯕꯤ ꯑꯁꯤꯗ ꯑꯗꯨꯝ ꯂꯨꯞꯄꯒ ꯂꯩ꯫ ꯃꯁꯛꯄꯨꯗꯤ ꯐꯖꯩꯀꯣ, ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯁꯦ ꯁꯛꯇꯥ ꯌꯥꯝꯅ ꯍꯨꯒꯠꯄ ꯅꯨꯄꯤꯅꯤ꯫ ꯇꯟꯕꯨ ꯇꯟꯗꯕ꯭ꯔꯥꯕ? ꯅꯪꯕꯨ ꯃꯥꯅ ꯊꯤꯅ ꯊꯤꯅ ꯑꯗꯨꯝꯁꯨ ꯆꯩꯕꯤ, ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯈꯪꯗꯦ ꯅꯪꯁꯨ꯫ ꯃꯥꯅ ꯅꯪꯉꯣꯟꯗ ꯆꯩꯔꯤꯕ ꯁꯨꯃꯥꯏꯅꯒ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯅꯒ ꯆꯩꯕ ꯑꯣꯏꯔꯝꯃꯕ ꯅꯪꯒꯤ ꯃꯆꯤꯡꯃꯛꯅꯦ, ꯃꯤꯗꯣ ꯍꯥꯠꯄꯨ ꯍꯥꯠꯈ꯭ꯔꯅꯤ꯫ ꯑꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯏꯅꯨꯡꯉꯥꯟꯕꯤꯅ ꯆꯩꯕꯁꯦ ꯁꯨꯡꯁꯥꯎ ꯁꯥꯎꯗ꯭ꯔꯤꯁꯦ? ꯑꯄꯪ, ꯁꯤꯅꯤꯅꯦ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯗꯣ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯅꯅꯦ ꯐꯖꯗꯕꯁꯨ ꯐꯖꯕ ꯑꯣꯏꯍꯜꯂꯤ, ꯑꯈꯥꯕꯁꯨ ꯑꯊꯨꯝꯕ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯕ ꯅꯪꯕꯨ? ꯑꯗꯨꯗꯤ ꯍꯨꯁꯨ ꯑꯃꯤꯇ꯭ꯔ ꯑꯣꯏꯗꯣꯔꯤꯅꯦ? ꯑꯣꯏꯗꯣꯏꯅꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯅꯨꯡꯉꯥꯟꯕꯤꯗ ꯅꯪꯁꯦ ꯍꯨ ꯑꯝꯇ ꯏꯜꯍꯜꯂꯨ, ꯑꯃꯤꯇ꯭ꯔ ꯑꯣꯟꯕ꯭ꯔꯥ ꯌꯦꯡꯁꯦꯕ꯫ ꯅꯪꯒꯤꯗꯨꯗꯤ ꯀꯩꯅꯣꯝ ꯌꯥꯎꯗ꯭ꯔꯣ? ꯑꯩꯁꯦ ꯍꯥꯠꯅꯤꯡꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯗ꯭ꯔꯣ ꯏꯇꯥꯎ? ꯌꯥꯎꯗꯦ. ꯅꯪꯅ ꯍꯨꯁꯨ ꯑꯃꯤꯇ꯭ꯔ ꯑꯣꯟꯒꯅꯤ ꯍꯥꯏꯕꯗꯨꯗ ꯆꯨꯝꯕ ꯆꯨꯝꯗꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅꯦ ꯄꯨꯛꯆꯦꯜ ꯑꯃ ꯇꯧꯕ ꯃꯤꯗꯥ ꯃꯥꯟꯁꯤꯜꯂꯛꯑꯦ꯫ ꯑꯩꯒ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯑꯒ ꯅꯪꯀꯣ ꯍꯧꯖꯤꯛ ꯈꯛꯇꯗ ꯀꯩꯅꯣꯝꯃ ꯈꯜꯂꯛꯄ ꯃꯥꯜꯂꯤꯀꯣ ꯅꯪ? ꯇꯥꯅꯤꯡꯗꯦꯍꯦ, ꯅꯪꯅ ꯍꯥꯏꯕꯗꯨꯒꯤ ꯑꯩꯅ ꯈꯨꯝꯕꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ꯫ ꯑꯣ ꯌꯥꯔꯦꯁꯦ, ꯏꯅꯨꯡꯉꯥꯟꯕꯤꯁꯦ ꯌꯧꯁꯜꯂꯛꯇꯣꯔꯦ, ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯌꯨ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯏꯅꯨꯡꯉꯥꯟꯕꯤꯗꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯗꯨ ꯂꯥꯟꯊꯣꯛꯀꯗꯧꯕ ꯇꯜꯂꯕꯅꯤ꯫ ꯃꯊꯃꯣꯏꯗꯁꯨ ꯈꯟꯖꯩ, ꯑꯁꯤꯒꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯁꯂꯥꯏ ꯍꯥꯏꯁꯦ ꯑꯃꯨꯛ ꯂꯩꯔ ꯃꯥꯜꯂꯦ꯫ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ, ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ, ꯑꯁꯨꯛ ꯅꯨꯡꯁꯤꯗꯕꯁꯤꯕꯨ꯫ ꯃꯤꯅꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯉꯥꯎꯅꯔꯤꯕ, ꯑꯗꯨꯒ ꯑꯩꯅꯗꯤ ꯃꯁꯛ ꯑꯁꯦ ꯎꯅꯤ ꯈꯟꯕꯗ ꯇꯤꯟꯕꯤ ꯀꯥꯡꯉꯤ꯫ ꯃꯃꯥꯏꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯥꯔꯤꯕ, ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ꯫ ꯇꯧꯕꯒꯤꯗꯤ ꯃꯈꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯏꯀꯥꯏ ꯈꯪꯗꯕꯅꯤ꯫ ꯑꯩꯅꯦ ꯇꯟꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯦꯔꯥ, ꯃꯋꯥ ꯂꯧꯗꯦꯗ꯫ ꯃꯥ ꯊꯦꯡꯅꯩ ꯍꯥꯏꯅ ꯑꯩꯅ ꯍꯩꯁꯦ ꯌꯣꯟꯗ꯭ꯔꯗꯤ ꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯣꯏꯔꯅꯤ꯫ ꯏꯅꯨꯡꯉꯥꯟꯕꯤ, ꯑꯝꯇ ꯉꯥꯏꯈꯣꯅꯦ꯫ ꯂꯦꯞꯇꯤ, ꯇꯥꯗ꯭ꯔꯣ? ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ꯫ ꯃꯤꯒꯤ ꯂꯝꯕꯤꯒ ꯊꯠꯇꯅ ꯇꯧꯏꯅꯦ꯫ ꯑꯣꯏ, ꯅꯈꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯅꯃꯥꯏꯗꯨꯗ ꯍꯩ ꯍꯥꯞꯄ ꯄꯣꯂꯥꯡ ꯑꯁꯤꯅ ꯊꯣꯝꯃꯛꯎꯔꯣ? ꯊꯣꯝꯕꯤꯔꯣꯅꯤꯁꯦ, ꯅꯪꯗꯤ ꯑꯩꯅ ꯉꯥꯏꯈꯣ ꯍꯥꯏꯕꯗ ꯂꯦꯞꯄ꯭ꯔꯣ? ꯂꯦꯞꯇ꯭ꯔꯗꯤ ꯂꯝꯕꯤ ꯊꯠꯄ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯂꯦꯞꯄꯣꯏꯅ ꯂꯦꯞꯇ꯭ꯔꯤꯅꯦ, ꯅꯪꯅ ꯂꯦꯞꯄꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯂꯦꯞꯀꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯂꯝꯕꯤ ꯑꯗꯨꯝ ꯊꯠꯄ ꯇꯥꯕ ꯑꯗꯨꯏꯗꯤ꯫ ꯏꯁꯤꯁ, ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯁꯥꯎꯒꯠꯂꯛꯇꯣꯔꯦ, ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯆꯠꯂꯒꯦ꯫ ꯉꯁꯤꯅꯦ ꯍꯩꯒ ꯑꯝꯇ ꯌꯣꯟꯗ꯭ꯔꯤ, ꯅꯪꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯔꯦ꯫ ꯅꯪꯒꯤ ꯍꯩꯁꯤꯡꯁꯤꯒꯤ ꯑꯣꯏꯔꯗꯤ ꯋꯥꯔꯨꯅꯨ, ꯑꯩ ꯂꯣꯏ ꯂꯩꯔꯒꯦ꯫ ꯀꯌꯥꯒꯤꯅꯣ ꯁꯤꯕꯣ? ꯑꯩ ꯅꯪꯒꯤ ꯍꯩꯁꯤꯡꯁꯤꯒꯤ ꯃꯃꯜ ꯑꯗꯨ ꯄꯤꯔꯒꯦꯕ꯫ ꯏꯁꯤꯁ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯔ ꯈꯨꯜꯂꯦ ꯀꯥꯏꯅ ꯇꯧꯖꯔꯤꯔꯣ ꯅꯪꯒꯤꯗꯣ? ꯑꯩꯒꯤ ꯍꯩꯁꯤꯡꯁꯤꯗꯤꯅꯦ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯅꯪꯉꯣꯟꯗ ꯁꯨꯡꯌꯣꯟ ꯌꯣꯜꯂꯣꯏ꯫ ꯏꯅꯨꯡꯉꯥꯟꯕꯤ, ꯀꯔꯟ ꯉꯥꯡꯒꯅꯨ, ꯑꯩ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯁꯨ ꯑꯩꯅ ꯍꯩ ꯂꯩꯒꯦ ꯍꯥꯏꯕꯗ ꯁꯨꯡꯌꯥ ꯌꯥꯗꯦ, ꯑꯗꯣ ꯉꯁꯤꯗꯤ ꯂꯩꯔꯒꯦꯕ꯫ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯌꯣꯜꯂꯤꯕ ꯍꯩ ꯔꯥꯁꯤꯡ ꯑꯁꯤ ꯂꯩꯒꯦ ꯍꯥꯏꯕꯗ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯔꯤꯁꯦ? ꯁꯤꯐꯥꯎ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯃꯔꯝ ꯈꯪꯅꯤꯡꯕ꯭ꯔꯣ ꯑꯗꯨꯒꯤ? ꯈꯪꯅꯤꯡꯉꯤ, ꯑꯝꯇ ꯍꯥꯏꯌꯨ꯫ ꯅꯁꯛꯇꯣ ꯅꯨꯡꯁꯤꯗꯕ, ꯑꯩꯒꯤ ꯍꯩ ꯔꯥꯁꯤꯒꯤ ꯃꯒꯨꯟ ꯃꯥꯡꯈꯤꯒꯗꯕ, ꯑꯗꯨꯅꯅꯦ ꯌꯣꯟꯅꯤꯡꯗꯦ ꯅꯪꯉꯣꯟꯗ꯫ ꯆꯠꯊꯣꯛꯁꯦ, ꯑꯩ ꯆꯠꯀꯦ꯫ ꯃꯕꯨꯛ ꯑꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯏꯅꯨꯡꯉꯥꯟꯕꯤ, ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ, ꯍꯩꯁꯦ ꯈꯔ ꯂꯩꯍꯧꯒꯦꯅ꯫ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯁꯨ ꯈꯔ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯫ ꯑꯁ, ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯅꯪꯁꯦ꯫ ꯍꯩꯁꯦ ꯂꯩꯍꯧꯔꯒ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯗꯕꯤ ꯂꯩꯍꯧꯒꯗ꯭ꯔꯥ ꯑꯗꯨꯗꯤ? ꯍꯣꯏꯕ, ꯂꯩꯍꯧꯒꯦꯕ꯫ ꯐꯔꯦ, ꯁꯤ ꯀꯩ ꯍꯩꯅꯣ ꯂꯩꯗꯣꯏꯁꯦ? ꯁꯠ ꯌꯦꯡꯉꯨ, ꯑꯩ ꯊꯦꯡꯈ꯭ꯔꯦ꯫ ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯕ ꯍꯩ ꯔꯥ ꯃꯈꯩꯁꯦ ꯃꯈꯜ ꯁꯨꯅꯕ ꯑꯃꯃꯝ ꯄꯤꯔꯝꯃꯨ꯫ ꯅꯣꯏꯒꯤ ꯈꯥꯎ ꯌꯥꯎꯔꯛꯄ꯭ꯔꯥ? ꯈꯥꯎ? ꯑꯗꯨꯗꯤ ꯌꯥꯎꯔꯛꯇꯦ꯫ ꯑꯗꯨꯗꯤ ꯍꯩꯁꯤꯅ ꯀꯥꯏꯗ ꯍꯥꯞꯇꯣꯏꯕ? ꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯗ ꯍꯥꯞꯄꯛꯑꯣ꯫ ꯑꯁ, ꯐꯨꯔꯤꯠꯀ ꯂꯧꯊꯣꯛꯇꯅ ꯍꯩꯅꯗꯦꯍꯦ꯫ ꯂꯧꯔ ꯁꯦꯜ ꯄꯤꯔꯛꯑꯣ꯫ ꯀꯌꯥꯅꯣ? ꯀꯌꯥ ꯄꯤꯌꯣ ꯍꯥꯏꯅꯣ?
ꯀꯣꯔꯤꯒꯤ ꯁꯦꯂꯦꯛ 5 ꯄꯤꯔꯛꯑꯣ ꯑꯗꯨ ꯈꯛꯇ ꯌꯥꯝꯃꯟꯗꯦꯁꯦ 10 ꯂꯧꯁꯦ ꯍꯦ ꯅꯪꯒꯤ ꯁꯦꯜ ꯑꯍꯦꯟꯕꯁꯦ ꯑꯩꯅ ꯄꯥꯝꯕꯤꯗꯧ ꯅꯠꯇꯦ ꯑꯩꯒꯤ ꯄꯤꯐꯝ ꯊꯣꯛꯄ 5ꯗꯣ ꯑꯗꯨ ꯄꯤꯔꯛꯑꯣ ꯌꯥꯔꯦ ꯑꯗꯨꯅ ꯑꯣꯏ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯀꯅꯨ ꯍꯩꯔꯥꯒ ꯌꯣꯟꯐꯝ ꯈꯪꯗꯦ ꯂꯩꯍꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯅꯨꯡꯉꯥꯟꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯂꯥꯏꯗꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯐꯤ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯩ ꯌꯣꯝꯈ꯭ꯔꯕꯅꯤ ꯍꯩꯔꯥ ꯌꯣꯝꯂꯤꯕ ꯃꯌꯣꯝ ꯑꯗꯨꯃꯒ ꯃꯥꯅ ꯀꯣꯜꯂꯒ ꯏꯅꯨꯡꯉꯥꯟꯕꯤꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯣꯟꯗꯥ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯕꯤꯈ꯭ꯌꯥꯔꯤ ꯃꯥꯜꯂꯤꯅꯦ ꯏꯕꯣ ꯆꯛꯅꯤꯕ ꯍꯥꯏꯗꯣ ꯃꯥꯜꯂꯦ ꯅꯪ ꯇꯧꯏꯗꯣ ꯍꯣꯏ ꯏꯕꯣ ꯑꯩꯅꯦ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯕꯤꯈ꯭ꯌꯥꯔꯤꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯕꯤꯈ꯭ꯌꯥ ꯍꯥꯞꯂꯛꯄꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯑꯁ ꯋꯥ ꯄ꯭ꯔꯃꯥꯟꯒꯗꯤ ꯁꯦꯠꯇꯠꯂꯤꯍꯦ ꯏꯕꯣ ꯅꯪ ꯑꯃ ꯉꯥꯎꯗꯧꯕ ꯀꯨꯏꯗ꯭ꯔꯦꯀꯣ ꯐꯅꯕꯨ ꯐꯖꯔꯤ ꯅꯪꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯈꯔ ꯀꯨꯏꯅ ꯐꯨꯔꯤꯠꯀꯥꯗꯣ ꯂꯩꯊꯣꯛꯑꯒ ꯂꯩꯌꯨ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯁꯦꯜꯕꯨ ꯄꯤꯕꯤꯔꯛꯀꯅꯤ ꯌꯥꯔꯦ ꯅꯪꯁꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯦ ꯍꯩꯁꯦ ꯆꯥꯁꯤ ꯂꯥꯎ ꯀꯗꯥꯏꯅꯣ ꯀꯩꯀꯩ ꯍꯩꯕꯨ ꯌꯥꯎꯒꯦ ꯑꯥꯏ ꯁꯤꯗꯤ ꯑꯍꯥꯎꯕ ꯍꯩ ꯉꯥꯛꯇꯅꯤꯅꯦ ꯆꯥꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯊꯧꯅꯥ ꯌꯥꯝ ꯐꯕꯅꯤ ꯅꯪꯗꯤ ꯀꯩꯅꯣ ꯆꯥꯕꯒꯤꯕꯨ ꯊꯧꯅꯥ ꯐꯗ꯭ꯔꯗꯤ ꯆꯥꯅꯤꯡꯉꯗꯤ ꯆꯥꯅꯤꯡꯉꯦ ꯀꯩꯅꯣ ꯆꯥꯅꯤꯡꯕ ꯆꯥꯒꯗꯕꯅꯤ ꯆꯥꯅꯤꯡꯅ ꯆꯥꯅꯤꯡꯗꯕ ꯁꯥꯔꯒ ꯂꯩꯕꯗꯣ ꯀꯌꯥ ꯍꯩꯅꯗꯦ ꯑꯁꯣꯝꯗꯅ ꯏꯅꯨꯡꯉꯥꯟꯕꯤꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯁꯂꯥꯏꯒꯤ ꯃꯃꯥ ꯊꯣꯏꯕꯤꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯍꯩꯃꯥ ꯏꯅꯨꯡꯉꯥꯟꯕꯤ ꯅꯪꯕꯨ ꯍꯩꯔꯥ ꯌꯣꯟꯕ ꯂꯥꯛꯏꯔꯣ ꯍꯣꯏ ꯏꯃꯥꯕꯣꯛ ꯑꯗꯣ ꯏꯃꯥꯕꯣꯛꯇꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯀꯔꯤ ꯍꯩꯔꯥ ꯌꯥꯎꯔꯛꯀꯦ ꯅꯪꯒꯤꯗꯨꯕꯣ ꯍꯩꯔꯥꯕꯨꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯨꯔꯦ ꯑꯗꯣ ꯏꯃꯥꯕꯣꯛ ꯂꯩꯍꯧꯒꯦ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯈꯔ ꯂꯩꯍꯧꯒꯦ ꯇꯧꯕꯅꯤ ꯅꯪꯒꯤ ꯅꯄꯟꯊꯧꯒ ꯁꯂꯥꯏꯒꯗꯤꯅꯦ ꯅꯪꯒꯤ ꯍꯩꯔꯥ ꯑꯁꯤꯗꯅꯤ ꯍꯥꯏꯈ꯭ꯔꯤꯕꯁꯦ ꯃꯈꯣꯏꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯍꯩꯔꯥꯒꯅꯦ ꯆꯥꯕꯤꯌꯨ ꯌꯥꯗꯦ ꯃꯍꯥꯎ ꯌꯥꯎꯗꯦ ꯍꯥꯏꯗꯅ ꯑꯣ ꯑꯗꯣ ꯏꯃꯥꯕꯣꯛ ꯁꯂꯥꯏꯅꯁꯨ ꯍꯩꯔꯥꯕꯨꯗꯤ ꯈꯔ ꯂꯩꯍꯧꯔꯕꯅꯦ ꯍꯥ ꯁꯂꯥꯏꯕꯣ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯃꯥꯅ ꯂꯩꯔꯕꯅꯤꯅ ꯏꯃꯥꯕꯣꯛ ꯂꯩꯔꯔꯣꯏꯒꯦ ꯇꯣꯛꯑꯒꯦ ꯃꯥꯅ ꯂꯩꯍꯧꯗ꯭ꯔꯕꯗꯤꯅꯦ ꯑꯩ ꯈꯔ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯃꯥꯕꯣꯛ ꯃꯁꯤꯗꯒꯤ ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯍꯩꯔꯥ ꯃꯈꯩ ꯑꯗꯨ ꯌꯣꯟꯕ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤꯒ ꯁꯂꯥꯏꯒꯁꯨ ꯂꯝꯕꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯉꯥꯏꯈꯣ ꯏꯅꯨꯡꯉꯥꯟꯕꯤꯅꯗꯤ ꯅꯪꯅ ꯍꯩꯔꯥ ꯂꯩꯍꯧꯋꯦ ꯍꯥꯏ ꯅꯠꯇꯦ ꯍꯩꯔꯥꯗꯨꯕꯨ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦꯗ ꯏꯃꯥ ꯍꯩꯃꯥ ꯑꯩꯅꯗꯤ ꯅꯪꯅ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗꯒꯤ ꯂꯩꯍꯧꯒꯗꯕꯁꯦ ꯂꯩꯍꯧꯗ꯭ꯔꯦ ꯅꯄꯥꯅꯅꯦ ꯍꯣꯔꯦꯟ ꯉꯥꯡꯕꯗ ꯂꯣꯏꯕ ꯇꯥꯔꯦ ꯅꯪ ꯑꯝꯇ ꯇꯥꯟꯅꯔꯒ ꯂꯩꯔꯨꯆꯣ ꯆꯠꯂꯣ ꯏꯅꯨꯡꯉꯥꯟꯕꯤꯁꯨꯅꯦ ꯑꯁ꯭ꯋꯥꯏꯗ ꯆꯠꯍꯧꯕꯅꯤ ꯃꯤꯅ ꯂꯣꯏꯅ ꯂꯧꯅꯔꯝꯕ ꯇꯥꯔꯦ ꯈꯔ ꯊꯨꯅ ꯆꯠꯂꯣ ꯑꯝꯇ ꯑꯩꯅꯦ ꯀꯩꯊꯦꯜ ꯐꯥꯎꯕꯗꯪ ꯌꯧꯔꯨꯈꯤꯒꯦ ꯊꯣꯏꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯊꯣꯝꯕꯒ ꯁꯂꯥꯏꯒꯁꯨ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯇꯥꯟꯅꯔꯛꯏ ꯇꯣꯝꯕꯅ ꯆꯦꯟꯅ ꯍꯥꯏꯔꯛꯏ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯈ꯭ꯔꯦꯅꯦ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯆꯥꯅꯕꯅꯤ ꯈꯔ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤꯕꯣ ꯑꯥꯗ ꯂꯩꯔꯦ ꯏꯅꯨꯡꯉꯥꯟꯕꯤ ꯑꯁ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯂꯩꯍꯧꯔꯒꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯑꯅꯤ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯩ ꯂꯩꯍꯧ ꯍꯥꯏꯌꯦ ꯅꯪꯉꯣꯟꯗꯒꯤ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯩꯍꯧꯔꯤꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯁ ꯉꯁꯥꯏꯅ ꯆꯥꯕ ꯂꯣꯏꯈ꯭ꯔꯦꯗ ꯁꯤꯗꯤ ꯄꯥꯔꯤꯒꯤ ꯁꯔꯨꯛꯇ ꯉꯥꯏꯔꯤ ꯑꯗꯣ ꯅꯪꯒꯤꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯣ ꯑꯗꯣ ꯄꯥꯔꯤꯁꯨ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯃꯥꯒꯤꯗꯣ ꯀꯣꯟꯅ ꯂꯧꯔꯣ ꯍꯥꯏꯌꯨ ꯇꯟꯖꯥꯁꯤꯗ ꯄꯥꯔꯤꯁꯨ ꯂꯥꯛꯂꯦ ꯏꯅꯨꯡꯉꯥꯟꯕꯤ ꯑꯩꯒꯤ ꯍꯩ ꯈꯥꯛꯂꯛꯇ꯭ꯔꯕꯣ ꯁꯛꯇꯥꯁꯨ ꯂꯥꯛꯏ ꯄꯥꯔꯤ ꯁꯤꯗꯤ ꯑꯩꯅ ꯂꯧꯗꯣꯔꯦ ꯅꯪꯒꯤꯗꯣ ꯍꯌꯦꯡ ꯑꯣꯏꯅ ꯂꯧꯔꯣ ꯀꯩꯅꯣꯅꯦ ꯁꯂꯥꯏ ꯑꯩꯒꯤꯗꯤ ꯉꯔꯥꯡꯗꯒꯤ ꯏꯅꯨꯡꯉꯥꯟꯕꯤꯗ ꯍꯥꯏꯅꯔꯝꯂꯕꯅꯤ ꯅꯪꯒꯤꯗꯣ ꯑꯣꯏꯅ ꯍꯌꯦꯡ ꯂꯧꯔꯣ ꯍꯥꯏꯅꯒꯦꯔꯥ ꯍꯥꯏꯅꯔꯣꯏꯔꯥ ꯑꯩꯅ ꯍꯥꯟꯅ ꯍꯩꯔꯥꯁꯦ ꯉꯥꯏꯔꯒ ꯂꯧꯒꯗꯧꯒꯤ ꯂꯩꯔꯝꯃꯤꯁꯦ ꯎꯗ꯭ꯔꯣ ꯏꯅꯨꯡꯉꯥꯟꯕꯤ ꯄꯤꯔꯛꯑꯣ ꯅꯪꯒꯤ ꯄꯣꯂꯥꯡ ꯑꯁꯤꯁꯨ ꯌꯥꯎꯅ ꯄꯨꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯊꯤꯜꯂꯛꯀꯦ ꯀꯌꯥꯅꯣ ꯍꯥꯏꯔꯣ ꯁꯦꯜꯗꯣ ꯁꯂꯥꯏ ꯅꯪꯒꯤꯁꯦ ꯈꯠꯅꯕ ꯍꯧꯔꯤꯔꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯃꯤꯅ ꯍꯩ ꯂꯩꯖꯔꯒ ꯅꯪꯉꯣꯟꯗ ꯆꯤꯛꯄ꯭ꯔꯣ ꯑꯩꯅ ꯑꯁ ꯌꯥꯔꯦꯁꯦ ꯇꯣꯛꯅꯔꯣ ꯅꯈꯣꯏ ꯑꯅꯤ ꯁꯂꯥꯏ ꯄꯣꯂꯥꯡꯗꯣ ꯄꯨꯒꯦꯁꯨ ꯄꯨꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅꯗꯤ ꯊꯤꯜꯂꯛꯑꯣ ꯑꯗꯣ ꯍꯩꯗꯣ ꯌꯥꯝꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯦꯜꯗꯣ ꯑꯗꯨꯒꯨꯝꯕ 9 ꯄꯤꯔꯛꯑꯣ ꯍꯣꯏꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯏꯅꯨꯡꯉꯥꯟꯕꯤ ꯍꯌꯦꯡꯁꯨ ꯑꯩ ꯍꯩ ꯂꯧꯒꯗꯣꯏꯅꯤꯀꯣ ꯅꯪꯉꯣꯟꯗꯒꯤ ꯍꯣꯏ ꯂꯧꯑꯣ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯒꯤ ꯍꯩꯗꯣ ꯐꯪꯉꯕꯅꯤꯅ ꯅꯪꯁꯨ ꯌꯨꯝꯗ ꯆꯠꯈ꯭ꯔꯣ
ꯄꯥꯔꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯆꯠꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛꯑꯒ ꯅꯪꯒꯤ ꯍꯩꯗꯣ ꯄꯤꯔꯒꯦ ꯁꯥꯎꯔꯅꯨꯁꯦ ꯅꯃꯤꯠꯀꯥꯗꯣ ꯐꯩꯅ ꯌꯦꯡꯅꯔꯨꯔꯅꯨ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯅꯨꯡꯉꯥꯟꯕꯤꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯑꯁꯤꯗ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯔꯤꯕꯅꯤ ꯁꯂꯥꯏꯗꯤ ꯏꯅꯨꯡꯉꯥꯟꯕꯤꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠꯀ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯈꯥꯗꯨ ꯆꯤꯛꯂꯒ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯌꯦꯡꯂꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯑꯣꯏ ꯅꯈꯥ ꯆꯤꯛꯄꯅ ꯀꯥꯟꯅꯔꯣꯏ ꯅꯨꯄꯤꯅ ꯄꯥꯝꯍꯟꯕꯁꯨ ꯍꯩꯇꯦ ꯁꯤ ꯎꯔꯕ ꯅꯪꯅ ꯋꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯑꯃꯁꯤꯅ ꯑꯣꯏꯅ ꯆꯦꯜꯂꯒ ꯄꯨꯔꯝꯃꯅꯤꯅꯦ ꯃꯁꯤꯒꯤ ꯄꯥꯔꯤꯁꯦ ꯍꯥꯠꯇꯣꯛꯈꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯅꯠꯇꯦ ꯏꯇꯥꯎ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯀꯔꯤ ꯍꯦꯟꯒꯦꯕ ꯏꯅꯨꯡꯉꯥꯟꯕꯤꯅ ꯄꯥꯔꯤꯗꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯁꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯂꯣꯏꯅꯔꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯦꯗꯅ ꯈꯔ ꯂꯥꯞꯅꯕ ꯌꯥꯔꯦꯕ ꯁꯨꯝ ꯅꯛꯅ ꯂꯣꯏꯅꯩ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯀꯣꯏꯅꯔꯤꯕ ꯖꯥꯠꯂꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯏꯅꯨꯡꯉꯥꯟꯕꯤꯁꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯑꯩꯅ ꯐꯥꯍꯧꯗꯕ ꯌꯥꯗꯦ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯍꯧꯗꯕ ꯌꯥꯗꯦ ꯑꯩꯅ ꯅꯍꯥꯟꯅ ꯐꯣꯡꯗꯣꯛꯑꯣ ꯍꯥꯏꯈ꯭ꯔꯦ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇꯕꯩ ꯅꯠꯇ꯭ꯔꯣ ꯑꯇꯩ ꯑꯇꯩꯗꯅ ꯅꯃꯥꯏ ꯑꯗꯨ ꯀꯜꯂꯤꯕ ꯁꯥꯊꯤꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ ꯁꯥꯊꯤꯕꯕꯨꯗꯤ ꯁꯥꯕ ꯅꯠꯇꯦꯀꯣ ꯑꯋꯣꯏꯕꯒꯤꯁꯨ ꯁꯥꯊꯤ ꯑꯗꯣ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯍꯧꯔꯣ ꯄꯥꯔꯤꯒ ꯏꯅꯨꯡꯉꯥꯟꯕꯤꯒꯁꯦ ꯐꯥꯒꯤꯗꯒꯤ ꯊꯨꯡꯅꯈꯤꯖꯅꯤꯀꯣ ꯑꯗꯨꯒꯗꯤ ꯌꯥꯔꯣꯏꯍꯦ ꯑꯩꯅ ꯍꯌꯦꯡꯃꯛ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯗꯕꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯂꯥꯏ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯀꯦ ꯈꯟꯖꯩ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯁꯂꯥꯏ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯩꯊꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯑꯣꯏ ꯅꯨꯄꯥ ꯅꯪꯕꯨ ꯑꯋꯣꯏ ꯇꯥꯈꯩ ꯉꯁꯤꯗꯤ ꯍꯥꯏꯕꯕꯨ ꯉꯝꯗꯣꯔꯤꯕ꯭ꯔꯣ ꯉꯁꯤꯗꯤꯅꯦ ꯍꯥꯏꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯃꯤꯠ ꯅꯥꯒꯁꯦ ꯆꯦꯠ ꯎꯏꯁꯤꯜꯂꯒ ꯍꯦꯛꯇ ꯍꯥꯏꯔꯗꯕꯅꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗꯕ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯕꯁꯤꯗ ꯑꯁꯨꯛ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯤꯁꯦ ꯑꯗꯨꯅꯤꯅꯦꯍꯦ ꯑꯁꯦꯡꯕ ꯍꯥꯏꯅꯔꯤꯗꯣ ꯑꯄꯪ ꯈꯨꯟꯖꯥꯎ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯏꯅꯨꯡꯉꯥꯟꯕꯤꯗꯤ ꯂꯥꯛꯄ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯛꯏꯁꯤꯅ ꯑꯉꯥꯡꯁꯤꯔꯣ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯗꯣꯝꯆꯥꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯑꯣ ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯝꯃꯤꯅ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛ ꯑꯩꯁꯦ ꯏꯅꯨꯡꯉꯥꯟꯕꯤ ꯍꯣꯏꯗ ꯇꯣꯏꯅ ꯆꯠꯃꯟꯗꯅ ꯈꯪꯉꯕꯅꯤ ꯃꯈꯣꯏ ꯃꯕꯣꯛꯀꯁꯨ ꯐꯖꯅ ꯑꯗꯨꯝ ꯂꯣꯏꯅꯔꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒꯁꯨ ꯏꯅꯨꯡꯉꯥꯟꯕꯤꯒ ꯇꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯌꯧꯁꯤꯜꯂꯛꯂꯦ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯇꯥ ꯁꯂꯥꯏꯗꯤ ꯑꯥꯗ ꯂꯩꯔꯤ ꯂꯩꯒꯦ ꯂꯩꯁꯅꯨ ꯀꯩꯅꯣ ꯃꯥ ꯂꯩꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯗꯨꯅ ꯇꯥ ꯁꯂꯥꯏꯗꯤ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯏꯗꯅ ꯑꯗꯨꯒ ꯏꯆꯦꯅꯗꯤ ꯊꯤꯅ ꯑꯗꯨꯝ ꯆꯩꯕꯤꯕꯗꯣ ꯑꯗꯨꯒ ꯂꯥꯛꯇ꯭ꯔꯁꯨ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯋꯥꯅ ꯉꯥꯏꯖꯕꯗꯣ ꯑꯗꯨꯗ ꯍꯥꯏꯕꯤꯕꯅꯤꯗ ꯍꯦ ꯑꯉꯥꯡ ꯅꯪ ꯅꯅꯥꯗꯨ ꯂꯩꯊꯠꯀꯅꯤ ꯑꯩꯅ ꯀꯗꯥꯏꯗ ꯃꯥ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯤꯕ ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯒꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯑꯋꯣꯏꯕꯃꯛꯀꯤꯅꯤ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯊꯃꯣꯏꯗꯁꯨ ꯍꯧꯖꯤꯛꯇꯤ ꯁꯂꯥꯏꯒꯤ ꯆꯝꯖꯕ ꯃꯇꯧ ꯃꯥꯅ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯈꯟꯕ ꯄꯨꯝꯅꯃꯛ ꯈꯪꯂꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯃꯐꯝ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯂꯥꯏꯒꯤ ꯃꯉꯥꯎ ꯊꯤꯕ ꯃꯇꯧ ꯑꯁꯤꯗ ꯄꯥꯝꯂꯝꯗꯦ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤ ꯅꯍꯥꯗ ꯑꯗꯨꯛ ꯀꯥꯔꯟ ꯈꯔꯒ ꯇꯧꯖꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯁꯂꯥꯏꯕꯨ ꯊꯥꯖꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯁꯂꯥꯏꯅꯗꯤ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯉꯥꯎꯖꯕ ꯂꯥꯡꯖꯕꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯝꯇ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯈꯤꯕ ꯂꯩꯇ꯭ꯔꯤ ꯃꯥꯒꯤ ꯉꯥꯎꯖꯕ ꯂꯥꯡꯖꯕ ꯃꯇꯧ ꯑꯗꯨꯗ ꯏꯅꯨꯡꯉꯥꯟꯕꯤꯅ ꯀꯥ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯖꯤꯟꯕ ꯈꯛꯇꯅꯤ ꯁꯂꯥꯏꯅ ꯍꯥꯏꯔꯛꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯑꯁꯤꯗ ꯆꯠꯂꯨꯕꯅꯤ ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯂꯩꯀꯥꯏ ꯄꯥꯈꯪ ꯑꯁꯦꯡꯕ ꯂꯩꯀꯥꯏ ꯄꯉꯥꯛꯄ ꯀꯥꯏꯗꯨ ꯑꯣꯏꯔꯕ꯭ꯔꯣ ꯃꯇꯝ ꯆꯨꯞꯄꯗ ꯂꯝꯕꯤ ꯂꯝꯍꯥꯡꯗꯇ ꯆꯥꯔꯒ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯅꯈꯣꯏ ꯑꯅꯤꯅ ꯏꯅꯨꯡꯉꯥꯟꯕꯤ ꯑꯗꯨꯃꯛꯇꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯑꯩꯈꯣꯏꯕꯨ ꯏꯊꯧ ꯂꯩꯇꯕꯗꯧꯅ ꯁꯦ ꯁꯂꯥꯏꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏꯕꯨ ꯁꯟ ꯂꯝꯆꯥꯗꯧꯅ ꯀꯣꯏꯆꯥ ꯆꯥꯔ ꯂꯩꯕꯗꯧꯅ ꯍꯦꯛꯇ ꯉꯥꯡꯉꯤꯃꯤ ꯑꯁꯦꯡꯕ ꯍꯥꯏꯕꯁꯦ ꯃꯤ ꯂꯣꯏꯅ ꯁꯥꯎꯅꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯋꯣꯏꯕꯃꯛꯀꯤ ꯑꯆꯨꯝꯕ ꯑꯣꯏꯕꯒꯤ ꯁꯥꯎꯔꯤꯅꯤ ꯌꯥꯔꯦꯁꯦ ꯋꯥꯊꯤ ꯉꯥꯡꯅꯔꯅꯨ ꯏꯅꯨꯡꯉꯥꯟꯕꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯣꯝꯕꯁꯦ ꯏꯇꯥꯎꯒ ꯉꯥꯏꯍꯥꯛ ꯑꯁꯤꯗ ꯂꯩꯍꯜꯂꯝꯃꯨ ꯅꯪ ꯁ꯭ꯋꯥꯏꯗ ꯍꯥꯏꯐꯦꯠꯇ ꯊꯣꯔꯛꯑꯣ
Kaigino haise. Nangise aise thangnaga thilaga hatke hairo. Karan yamna ngangi inunganbina. Kuirui lao. Angang mamangda haiba nungaite tawbaneba. Hoi hoi. Tomba, nanga sigi ta thomba siga leiramuko. Hoi che. Salai, kaino hairo. Kaino angang mamangda haiba nungaite kaina tawrisina. Kiam luba wano. Inunganbi, nangai budilan lawgano. Ay nangi wakhalda mikub amata pathaba ngamdre. Ay nangbu yam nungsi. Asukuiba matamse. Ay na nangoda fungtoki khalakpani. Adubu aygi pangal thongna pumba heke mangkibagum tawi. Adubu ngasidi aygi thongna lingjil pumba puthoklaga nangi nafamda haibani. Nangna sumta yabiyo. Aygi thamoise. Nangna masa khangbiyo. Salai gi wahai sitabada inunganbi mathamoida yamna harauzarami. Adubu Salai gi thamoidu mayek singna khangningba oibana sumna hairai. Kariya, aibu nungsiba. Nangdi nupi ayambada adumaina dum haidaine. Nupi mayam amanasu nangbu koitan tanabani. Makhoi mayamdagi nanga chanajaba ama adum yengu. Aingonda matam lenba khaibagi thabak tuma tarakano. Ai chalage. Inunganbi, ngaiko. Ai nangna taba kanamtabu aigi thamoinungda latkiba leitri. Makhoina aibu ngauzaba. Madudi makhoigi wakhalni. Ainadi makhoibu pamkiba nungsikiba leite. Hoi, ai kharabudi ngausane. Ado, ai nangna bu pamdrabadi pumnamak thadoke. Ai ngamgani. Natada hibana khoise. Aina thazagadaba leite. Ai kari tauke. Nangna thazanaba. Ai ngamni. Salai, aigi mata manghanganuse. Ai chalage. Nasagi nawong na tau. Lamsa sajat ado. Semtok na bahana hot nako. Nangna apaba misak ama oiraklaba kanda aina sunangbu nungsiba ngambra yengi. Adugane, nangna aikhoida chagat lakpudo tawgano. Mina ukraga aibulana pauthoknaba singano. Nangna maram oiraga aigi punsi manghange khangano. Wakhalda khara apabasu khanbatamo. Asi hairamlaga tombabu puraga chatkre Salaidi inunganbi wahai khara aduna thamoi kaikre. Mahakne inunganbibu yamna nungsijaba oibana mabu mikub khuding ujaningkiba. Manaktabu leijaningba senaningbadagi mahaki manakta toina chatkibani. Mayam adu inunganbina karimata khangdabagumna madugi ona tainabada mabu manghannaba hotnabani haina khankre. Madu khanbada mahak thawayam nungaizaramde. Asomdasu inunganbidu matomta khanjai. Kaino, aina hojik Salaida hairamliba mayamduwa. Aigi wahaisingdo khare henmalaba male. Aibu kaisu khalamoidra. Iche, kaigino ta Salaiga nakoini khatnarido. Mana kari hairino. Sum khanaba nateda. Nakoi ta Salaido wakhal tanaba. Afaba ma oinaba ichena haibani. Ta Salaidi hanade shudum pharidudi. Mabu Fatte kanana hainu iche. Tomba, yari to si masigi wase. Salai, ngasidi midu anidagi pirang ihuraklami. Ingaw ngawzaraga leiba magi punsi ado ngasidi awabana pik thankre. Thombana matabu themlai. Itaw, yari si khalurano. Mana nangbu asuklana khalise. Nangna adugumba misak amadi natte haibada. Thabakna ulo itaw. Lao, jalasi. Mina uraga swaida sum leibido phazade. Chasla oyumda. Asumna hainaduna makhoi anisu chatkre. Masaidagi makhoina sanariba wari mayamasi parina loina maklumduna taribani. Mahakna tanja asigi khudong chaba lauraga inunganbibu magi oirage haina khankre. Asukuiba matamasi mahakna inunganbibu khudong chaba launanaba tanja ama ngaiduna leiribani. Marup ama oibana chumna leinaba mari adu natte mahakna pamlibadi. Inunganbigi imung asina tai khara chadaba oibana mahakna khudong chaba launanaba tanja yengbani. Madumakna mahakbu magi loinabi oigi khanbadi natte. Magi so atopa nupi khangnajaba leiribani. Numit adudagi Salaidi mayumdagi mapan thokidre mahak ngausinaramba pumba thadokre. Pawasi inunganbina suloina taribani. Mahakna haira yonba chatpa khuding Salaina mahakbu lakpa hek ngaiduna leisaramba mafam aduda ngasisu mahakbu ngairibra haina numtigi yengjai. Adubu Salaidi adumak leiramde. Hojikti mahaksu wakal adu yamna nungairamde. Nongmugi numitni. Inunganbi haira khara yonba thorai. Ngasisu Salai leirambra haina yenglami adubu Salaidi leiramde. Mathwai adu nungaitana Salaina mahakbu hek ngaiduna leiramba mafam aduda tumin leptuna leirami. Tanja aduda thombaga thengnaduna thombana hairai. Inunganbi
ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯊꯣꯝꯕ, ꯑꯩ ꯍꯩꯔꯥ ꯈꯔ ꯌꯣꯟꯕ ꯂꯥꯛꯄꯅꯦ. ꯑꯗꯣ ꯁꯂꯥꯏꯗꯣ ꯃꯥ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ? ꯃꯊꯣꯡ ꯍꯣꯛꯇꯕ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯉꯒ ꯅꯪꯕꯨ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯕꯤꯔꯣꯏꯗ. ꯊꯣꯝꯕ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯔꯣ? ꯍꯣꯏ, ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯈꯔꯗꯤ ꯀꯟꯃꯜꯂꯤ. ꯑꯗꯨꯕꯨ ꯃꯗꯨꯃꯛꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ. ꯃꯥꯕꯨ ꯑꯩꯅ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯉꯤ. ꯃꯥꯕꯨ ꯑꯩꯅ ꯋꯥꯈꯜ ꯌꯥꯝ ꯇꯥꯍꯟꯅꯤꯡꯉꯤ. ꯑꯗꯨꯅ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ. ꯊꯣꯝꯕ, ꯑꯩꯁꯨ ꯁꯂꯥꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯃꯥꯕꯨ ꯑꯩꯒꯤ ꯏꯋꯨꯡ ꯏꯇꯧ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯨ ꯃꯥꯅ ꯈꯪꯂꯝꯂꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯑꯥꯔꯊ ꯑꯗꯨꯁꯨ ꯃꯥꯅ ꯂꯧꯁꯤꯟꯕ ꯉꯝꯂꯝꯒꯗꯕꯅꯤ. ꯏꯅꯨꯡꯉꯥꯟꯕꯤ, ꯑꯁꯦꯡꯕꯩꯔꯣ ꯅꯪ ꯍꯥꯏꯁꯦ? ꯅꯪꯒꯤꯁꯦ ꯇꯧꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯀꯣ? ꯅꯠꯇꯦ. ꯑꯗꯣ ꯊꯣꯝꯕ, ꯅꯪ ꯑꯩꯒ ꯁꯂꯥꯏꯒ ꯊꯦꯡꯅꯅꯕ ꯑꯝꯇ ꯁꯤꯟꯕꯤꯒꯦꯔꯥ? ꯁꯤꯟꯒꯦ. ꯁꯂꯥꯏꯗꯣ ꯅꯪꯅ ꯆꯩꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯪꯗꯨꯅꯇ ꯂꯩꯈꯤ. ꯇꯨꯝꯒꯅꯤ ꯆꯥꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗꯦ ꯃꯍꯥꯛ ꯑꯗꯣ. ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯄꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯈꯤꯗ꯭ꯔꯦ. ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯏꯃꯥ ꯄꯣꯛꯄ ꯃꯃꯥ ꯑꯕꯣꯛꯇꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯈꯤꯕꯅꯤ. ꯑꯗꯣ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ. ꯍꯌꯦꯡꯃꯛ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯒꯦ. ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣ. ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ. ꯃꯥꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯅꯤ. ꯑꯩꯕꯨ ꯃꯥꯅ ꯀꯩꯁꯨ ꯁꯥꯎꯔꯝꯃꯣꯏꯗ꯭ꯔꯥ ꯊꯣꯝꯕ? ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯁꯂꯥꯏꯗꯤꯅꯦ ꯅꯪꯉꯣꯟꯗ ꯁꯨꯛꯁꯥꯎ ꯁꯥꯎꯔꯣꯏ. ꯏꯅꯨꯡꯉꯥꯟꯕꯤ, ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃ ꯂꯩ. ꯅꯪꯅ ꯐꯅ ꯊꯤꯅ ꯆꯩꯔꯁꯨ ꯃꯉꯣꯟꯗꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯉꯥꯛꯇ ꯑꯣꯏꯅ ꯇꯥꯏ. ꯅꯪꯅ ꯆꯩꯅꯥ ꯄꯤꯔꯁꯨ ꯃꯉꯣꯟꯗꯗꯤꯅꯦ ꯆꯩꯊꯦꯡ ꯐꯪꯗꯦ, ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯄꯤ ꯍꯥꯏꯅ ꯍꯥꯏꯈꯤ. ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯅꯪꯕꯨ ꯋꯥꯔꯧꯕ ꯍꯥꯏꯕꯁꯦ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯑꯔꯣꯏ. ꯑꯗꯨꯗꯤ ꯐꯔꯦ, ꯍꯌꯦꯡꯗꯣ ꯑꯩ ꯁꯂꯥꯏꯕꯨ ꯁꯣꯏꯗꯅ ꯂꯥꯛꯅꯅꯕ ꯍꯥꯏꯈ꯭ꯔꯒꯦ. ꯑꯗꯣ ꯅꯪꯁꯨ ꯍꯩꯔꯥꯗꯣ ꯌꯣꯟꯖꯔꯨꯔꯣ, ꯊꯦꯡꯈ꯭ꯔꯅꯤ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯀꯣ. ꯁꯂꯥꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ, ꯃꯥ ꯉꯥꯎꯁꯤꯟꯅꯗ꯭ꯔꯕꯅꯤꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯝꯕꯁꯨ ꯆꯠꯈ꯭ꯔꯦ. ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ. ꯁꯂꯥꯏꯕꯨ ꯎꯕ ꯐꯪꯖꯔꯒꯅꯤ ꯈꯟꯕꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯄꯥꯔꯤꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯈꯪꯂꯕꯗ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕ ꯂꯥꯂꯣꯡ ꯑꯃ ꯌꯥꯠꯈ꯭ꯔꯦ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ. ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯕꯣꯛꯇꯤ ꯉꯟꯅ ꯇꯨꯝꯈ꯭ꯔꯦ. ꯑꯗꯨꯕꯨ ꯏꯅꯨꯡꯉꯥꯟꯕꯤꯗꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ. ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯗꯣ ꯂꯥꯛꯏ. ꯏꯅꯨꯡꯉꯥꯟꯕꯤ, ꯏꯃꯥ, ꯀꯅꯥꯅꯣ? ꯑꯩꯅꯦ. ꯑꯗꯨꯛ ꯊꯤꯅ ꯈꯪꯉꯤꯗꯣ ꯀꯩꯒꯤꯅꯣ? ꯄꯥꯔꯤ, ꯅꯪ ꯑꯣꯏꯔꯦ. ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜꯁꯨ ꯇꯥꯗ꯭ꯔꯀꯥꯟꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯅꯪꯗꯤ? ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯂꯥꯛꯏꯕꯅꯤ ꯈꯪꯉꯕ? ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ? ꯑꯣ, ꯅꯪꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯁꯂꯥꯏꯗꯣ ꯂꯥꯛꯍꯧꯔꯤ. ꯑꯁꯤ ꯂꯝꯄꯥꯛꯇ ꯉꯥꯏꯍꯧꯔꯤ. ꯃꯌꯨꯝꯗꯒ ꯆꯪꯉꯨꯗ꯭ꯔꯤ ꯃꯥꯜꯂꯦ. ꯍꯧꯖꯤꯛꯇ ꯊꯨꯡꯉꯕ ꯃꯥꯜꯂꯦ. ꯑꯗꯣ ꯅꯪ ꯌꯥꯝꯅ ꯎꯅꯤꯡꯉꯦ ꯍꯥꯏꯍꯧꯋꯤ. ꯑꯩꯕꯨ ꯑꯝꯇ ꯀꯧꯕꯤꯔꯨꯆꯣꯅ ꯂꯥꯛꯏꯅꯤ. ꯍꯥ? ꯑꯁꯦꯡꯕꯒꯤꯔꯣ? ꯄꯥꯔꯤ, ꯅꯨꯡꯗꯥꯡꯗꯕꯨ ꯂꯩꯁꯥꯕꯤ ꯑꯩꯅ ꯀꯃꯥꯏꯅ ꯏꯇꯣꯝꯇ ꯊꯣꯛꯎꯗꯣꯏꯅꯣ? ꯅꯪꯕꯨ ꯅꯇꯣꯝꯇ ꯊꯣꯛꯑꯣ ꯍꯥꯏꯕ꯭ꯔꯅꯦ? ꯑꯩꯁꯨ ꯌꯥꯎꯗꯣꯏꯁꯤꯗꯤ. ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯂꯥꯛꯑꯣ. ꯑꯗꯨꯒꯅꯦ ꯑꯩ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯀꯦ. ꯑꯗꯣ ꯑꯕꯣꯛꯇꯤ ꯇꯨꯝꯈ꯭ꯔꯕꯣ? ꯇꯨꯝꯈ꯭ꯔꯦ. ꯐꯔꯦ ꯐꯔꯦ, ꯍꯧꯗꯣꯛꯎꯔꯅꯨ, ꯐꯠ ꯆꯠꯁꯤ ꯂꯥꯛꯑꯣ. ꯑꯗꯨꯒꯅꯦ ꯑꯩ ꯑꯃꯨꯛ ꯊꯤꯟꯕꯤꯔꯛꯀꯦ. ꯀꯨꯏꯗꯕꯤꯗ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯐꯖꯗꯦꯕ. ꯑꯗꯨꯗꯤ ꯑꯩ ꯐꯤ ꯑꯃꯇꯪ ꯀꯨꯞꯄꯛꯈꯤꯒꯦ. ꯍꯣꯏ ꯍꯣꯏ. ꯑꯁꯨꯝꯅ ꯄꯥꯔꯤꯅ ꯏꯅꯨꯡꯉꯥꯟꯕꯤꯕꯨ ꯁꯂꯥꯏꯒꯤ ꯅꯃꯥ ꯊꯣꯡꯂꯒ ꯃꯇꯥꯠ ꯇꯧꯔꯒ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯂꯝꯄꯥꯛ ꯌꯧꯔꯕꯗ ꯏꯅꯨꯡꯉꯥꯟꯕꯤꯅ ꯍꯥꯏꯔꯛꯏ. ꯄꯥꯔꯤ, ꯀꯗꯥꯏꯅꯣ ꯁꯂꯥꯏꯕꯣ? ꯅꯪꯕꯨ ꯑꯁꯤꯗ ꯉꯥꯏꯍꯧꯏ ꯍꯥꯏꯗꯥꯏꯅꯦ? ꯏꯅꯨꯡꯉꯥꯟꯕꯤ, ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯔꯒ ꯊꯣꯛꯂꯛꯏꯁꯦ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤ. ꯑꯩꯅ ꯅꯪꯕు ꯃꯩꯊꯦꯝ ꯇꯧꯕꯅꯤ. ꯁꯂꯥꯏꯗꯣ ꯃꯐꯝꯁꯤꯗ ꯂꯩꯇꯦ. ꯅꯪꯕꯨ ꯁꯂꯥꯏꯒꯤ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯍꯥꯟꯅ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ. ꯄꯥꯔꯤ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯅꯪ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ. ꯑꯗꯨꯒ ꯅꯪꯃꯛꯅ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯃꯪꯗ ꯐꯥꯎꯕ ꯈꯜꯂꯨꯗꯕꯅꯤ. ꯃꯪꯗ ꯈꯟꯗ꯭ꯔꯁꯨ ꯇꯥꯏꯕꯪꯗꯗꯤ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ, ꯅꯪ ꯅꯁꯥꯅ ꯌꯥꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ. ꯅꯠꯇ꯭ꯔꯒ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯕ ꯇꯥꯕꯅꯤ. ꯄꯥꯔꯤ, ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯅꯅꯕ ꯂꯥꯎꯔꯕꯗꯤ ꯀꯌꯥ ꯐꯖꯔꯣꯏ. ꯍꯟꯇꯣꯛ, ꯑꯩ ꯆꯠꯀꯦ. ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯏꯅꯨꯡꯉꯥꯟꯕꯤꯒꯤ ꯃꯆꯤꯟꯗꯣ ꯃꯦꯟꯈ꯭ꯔꯦ. ꯅꯝꯗꯨꯅ ꯐꯥꯔꯒ ꯄꯨꯈꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ. ꯏꯅꯨꯡꯉꯥꯟꯕꯤꯁꯨ ꯃꯁꯥ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯏ. ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯄꯥꯔꯤꯕꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯒ ꯂꯪꯈꯤꯔꯝꯃꯤ. ꯄꯥꯔꯤꯁꯨ ꯎꯖꯥꯎ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯔꯒ ꯂꯩ. ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯤ.
Salai oiduna leiramde. Salai, nangdi matau kamdongna. He sa, nangbo aina chingnarakpa kuirabani. Aina hinglingai, aigi inunganbigi matuna ama sokadaba misakti maru hundri. Asi haiduna paribu yamna thina phudaba hauraklammi. Pari makhud hanbaga ngamde Salaida makhud adu lonaduna magi thawaidadi kanbiyo haina haijaraklammi. Salaina mahakpu amuk hanna inunganbida ayetpa piraklabadi mahakpu yamna sathina hatkani haina kihallaga thadokpikirami. Masidagi Salaina kaplaga leiriba inunganbibu haugatpiduna hairai. Inunganbi, lao chalase. Ai chaloi. Nang chatkro. Aibu mafamsida adum thambiramo. Karan tawno, matamsi thengabani. Ahingi matamni. Minuraga phajade. Lao ai thilamagi. Kaigino. Nangna aigidamakta yamna wabiribadi. Nangdi yam phattaba mini. Aigi thamoibu so masak khangbidaba. Nangna numit aduda aigi wahaigi athadu khanglamlabadi. Ngasi thoklibase thoklamloidabani. Inunganbi, ai soikre. Laose, kapkano. Ai sui taw thombana pau pirakpadagi hojikta thongabani. Nangbo ningbana ngauraba aina ahingni haiba khandaba makai. Nakhoi thongalda nangna fi sabada lumduna yengba lakpani. Adugadi pariga nakhoi anina sanariba wariduda aina nakhoigi natungda inarakpani. Ai nangbo wahanba nati nangna pamjaba misak ado oinanaba hotnabani. Kapkano to. Nangidamak ai hojiksu lepli. Lao. Nangna yaradi aigi yumda chalase. Nangbo aina mikup khuding aigi nakta thamlaga senajabada ai pami inunganbi. Asumna Salaina themlaga inunganbibu mayumda oina puraklami. Salaigi yum yaurabada Salaina Ima tare kadai chaluinu nangbo ahingsida thokraga hanjalaktrenane nangi pabana saubada loirabani. Haima kananu ni nupi macha asina inunganbi natrane sibo nate nakhoigi sibu ima bab tari lao chango inunganbi lao imause haujikti inakta lengdana leirani dana onthokna su nungaire da ko makhoi babwa namau nupi purei nacha nupa si makhoi babungna hek pamjaba namau duni purei se asumna Salagi imung adudi inunganbi bu mamau oina phangjabada haraubana loikre masidagi imung ani yanarabagi matungda chauna luhonglami Salagi ahalamansu yamna phaba miyoi ngaktani makoina inunganbigi mabokpu supuraklaga makoiga punna adumak leiminaduna nungaiba punsi amada hingminakhirami.